Lakhipuronline putoksaba megi tang taruk thangja numit ki Khomjinba Pao tabirasi. Ahanbada maruiba Pao. Assam ki CM na Kasar jila lengakta jila asida saidangduna leiriba miyoising koina chatuna yengsinana bakhangan kre. Guwahati Manipuri Rajbarida yamkraba mitei kayana pendabagi kholaw lawkre. Jiribamda oirakliba phibam asi yengduna Peace Committee ama semkre. Mitei lebakta oirakliba charangnaba phibam asi athuba matamda mausagi phibamda hajilaknanaba Assam gi apokpa marup haunasangi thawsang masa kayana thawnijakre. Manipur da oirakliba phibam asi athuba matamda ingtapa poraknanaba Sribar Naharol Puja Committee Sribar Kasarna thawnijakre. Manipur da thokliba thodok asida nungaitaba phongdokladuna Tripura gi mitei khungang kayada pendaba phongdoknakre amasung Kasar Gosaipur da mitei mayek tamba hodokpagi thoroma pangthokre. Haujik mapungoi Pao tabirasi. Assam ki CM na Kasar jila lengakta jila asida saidangduna leiriba miyoising koina chatuna yengsinanaba khanghankre. Manipur da oiriba tangdu leitadaba phibam asida Manipur da lairik laisu tamduna leiriba Assam gi mahiroising athuba matamda puraknanaba honari haina Assam gi CM Dr. Himanta Biswa Sarmana ngarang Twitter da thadorokpa warolamada phongdokre. Mahangna hai imung manunggi miyoisingna langtaknaba tawbiganu matam chupada pau phaunari makhoi butek ta kaidana thamnanaba Manipur ga pau phaunari hairi nakal amoromda CM na Kasar gi jila lengakta Manipur gi thodok asina maram oiraga changja pham lawduna leiba mafam sing yengsinanaba khangankre. Ngarang Kasar gi DC Rohan Kumar Jha amadi SP Numal Mahata CRPF amadi Assam Police ki atay makok thongma miyoisingna Lakhipur amadi maruaina Lakhinagar GP na konma mafam singda saidangduna leiba miyoising koina chatuna yengsinkre hairi. सुविधा ना हो ये हम देख रहे हैं और जिला प्रशासन की तरफ से जो भी जितना भी हो सके करवाई मतलब चल रहा है कि उन लोगों का कोई इस टाइम में एट दिस आवर कोई उन लोगों का सुविधा ना होना। असम के ऑनरेबल चीफ मिनिस्टर साहब ने बताया है कि और निर्देश दिया है कि उन लोग का कोई परेशानी नहीं होना चाहिए। जो भी उन लोग का मतलब लोग है जो आके यहाँ पे अभी मतलब वो लोग शेल्टर लिया है तो लोग के लिए जो भी करना है प्रशासन की तरफ से हम कर रहे हैं और हम हमारे साथ असम राइफल भी है, हमारे साथ CRPF के लोग भी हैं। हम इसके पूरा पेट्रोलिंग कर रहे हैं, पूरा सर्विलेंस रखे हुए हैं कि इस घड़ी में ये लोग का कोई असुविधा नहीं होना चाहिए। Guwahati Manipuri Basti na konba mapamda Manipuri Coordination Committee Guwahati na sinduna megi tang manga ngarang irai numita Guwahati da kundariba mitei ichilino lising ama henbana Manipur da thokliba mihat mipun yummei thabana chingba tamthiraba thodok kaya thokliba asigi mayokta yaningdaba phongdokpa galoinana mitei phurup asibu ST lista chalhalu mitei singda otpa neiba khudakta to o haibana chingba kholaw lawkhre amadi athupa matamda Manipur da ingtapa tangdu leitaba phibam ama poraknanaba yamlaba miyamna pendaba phongdokpagi kholaw lawkhre haina Guwahati dagi GS Thongrana paudam lagli. Guwahati na hawdani ba ihaw ni manamni ngay pag inamnam na lay diba ngasi maitay mayam duna wan tari ba mafam duda akoy yung ngasi maitay amamoy na mapanam na lay dito sa sarugya dali ngasi hai diba Churachandpur district Kangpokpi district hai diba mafam da gawri ba kuki magse kuki mo akoy na heavy from a bro heart from a go heart akoy layam tina akoy condemn tawi কুকিবোৰে মণিপুৰত বহুত অত্যাচাৰ কৰিছে, ইন'চেণ্ট পিপলক মাৰিছে, ঘৰ জ্বলাইছে, জিন্দা জ্বলাইছে, সৰু সৰু ল'ৰা ছোৱালীকো মাৰিছে। এইবিলাক কথা শুনি আমাৰ গাৰ নোমবিলাক থিয় হৈ যায়। কিন্তু asi matana na idana tawriba punamase khoi thawai yam nungaite adugidamta khoi kandem tawi Nungairaba Pao khu tang chikpa nerve ki anaba khwang janglem gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthokhanduna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Nahal sagol se numit ki athengbada masak khangdaba miyoi kharana Dibong Khunauda leiba church amadi Chandrapur gi Rani Vengda leiba church aduga yum kharada amangata thokalamle haina Jiri News Network tagi phangba paw amana haire Hojik Jiribam da oiriba pibam asida Jiribam gi MLA Muhammad Asabuddin chair lauduna Jiribam da leiba civil society organization sing public leader sing security gi makok thongma miyoi sing yauna mifam ama pangthoktuna peace committee ama megi tang manga da semkhre committee asigi convener oina Tahemang Panmei, co-convener oina H. Priyananda Singh, amadi Y. Roman Singh Ajuka Loinana, advisor oina local MLA Muhammad Asabuddin amadi N. Buddhachandra Singh Bohabke. Committee asida tongan ba civil society organization sing public leader sing yauri maruina Jiribamda Tangdu Leitana ing tapna punna laina bagi pandamda committee asi sembani haire mifam loiraba matungda committee asina Uchathol amadi Bong Khuno Chandrapur gi Raniveng Uchathol amadi Jarol Pokpi gi mafam singda chatuna khunja singa unaduna makhata ba thodok sing thoktana naba amadi punna nungsi chanana laiminana bagi damak wari sanakhi haina pawasina makatare Nungairaba paujel unsaga mari lenaba anaba makal kamarom layengba hojare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makal kaya layengba hore Kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 8 phawba aduga Jumsa kaisa numitana ayuki pung 6 dagi ayuki pung 10 phawba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida paw phobina bahairi Mitei lebak to oiragliba charangnaba phibam asi athuba matamda mahusagi phibamda hanjilaknaba Assam gi apokpa marup haunasang thoksang masa kayana thoni jakre tangmanga kalen thagi thabung nimita haunasang apokpa marup laisram kunda ipuroi apokpa gi phamlen phambalbo kuramduna pangthokiba mifamda ahal tara nei thoigi luching ahan nauria musna ahal lupki ahan sing amadi apokpa gi macha manai singna hojik mitei lebak thokliba thodok asida Laikhidraba mitei masa khudingmaki thawai mirelna lairamlenda ingna chikna lairunaba sidaba mapugi mafamda thawni jakhi loinana apokpa marup hauna sangna matam chuppada mitei gi damakta lebli haiduna phamlen phambal mangda lauthokki Assam gi lamdam kayada apokpa marup hauna sangi thawsang masa kayana Guwahati Hojai Golaghat Hailakandi Lakhipur gi Singirbona chingba mafam kayada mitei lebakta miteiga kuki ga chayet namba pathok thokliba si athuba matam gi manungda maratana loisinduna aphaba purakpinaba lining thau soraren ibudau pakhangbada thongni jakhi hairi dei bakta thoiba thodoksi alakpagi thodoni maramdi haiba gicing mi tamileba haubite koi manungda ning thungera bakayana maraga hubadegi masi thokpani ai koi pangjare an hoji hasi thabunu mi desada koi laino sara jibai puno pakang malaino salamai ipai bu kaudara koi thungjari thoiba thodo ase yamna jangla mara handala ya thokpor pa mapur thoriba maya koi Nungairaba pau kanagumana masa masagi dukan singda mini ATM thamningba leirabadi mini ATM gi damak pau phauna birago Haubam Communication and Services mobile number 7002
786-983 da pau phaunabiu. Sribar Naharol Puja Committee Sribar Kasarna Mipamama Megi Tang Manga Irai Nimita Sribar GB Community Hall da Pangtoktuna Manipur da Aikoi Masel Nungsi Sanana Laiminariba Sing Asigi Marakta Thoganingdaba Thodok Khara Thoglakpa Sigim Tamak Committee Asigi Member Sing Loinana Advisor Sri R.K. Sanahal H. Komlamani T.H. Jagadananda Sharma Loinana Ganesh Mukherjee Yauna Manipur da Oiragliba Pipamasi Athupa Matamda Tangdu Laitaba Ing Tapa Porakpa Oirasanu Haina Thaunijaki Manipur da Mara Lejadraba Mitei Macha Sing Mayum Makai Mai Thadok Piba Amadi Asoka Pandankiba Amadi Mitei Amadi Kuki Kanglup Anigi Marakta Thazanada Bagi Silagliba Nungsida Sigi Nungaitaba Phongdoktuna Tripura gi Mitei Khungang Kayada Ngarang Numidang Maira Thanduna Ing Tapa Porakna Bagi Tamak Thauni Jakre Tripura gi Choijaine na taba Mitei Khungang Kayada Khoiru Thaumai Thanduna Athuba Matamda Ing Tapa Porakna namba Thauni Jakhi Khwai District ki Gornagar da Social Activist and Binotana Luchingduna Mitei Nupi Mayam Amaga Loinana Rally ama chatki amasung Sarugya Kibi Sing aduna Makhoi Manipur gi tamak lepli hairaduna phongdokhi Agartala gi Taro Mitei Khungang dasu Khunja Singna ngarang Khoiru Thaumai Thanduna Manipur da thokliba thodok asigi nungaitaba phongdokhi Sahitya Academy member Khoisnam Birola amasung Puthiba Welfare Society gi Secretary Sinam Deepak Kumar na thodok asibu condemn tawki Meitei gi chiraba matamasida Tripura da larik tamduna leiriba mahiroi amadi sarkar gi thabak toriba Meitei masa sing karimata mipaiba tawdana leibiu haina phongdokladuna Tripura da leiriba Meitei singna makhoi gi tamak lepli hairaduna phongdokhi Akhoi Meitei Sinaw Singina Manipur gi awaba taraba matamsida akhoi na ngamjaba khara mateng pangbagi su akhoi honajari Asi hairaga matang asida ai wahai khare hamjara Manipur da leiriba khoi Meitei Sinaw mayam na wa na ta base khoi yam nungaite adu nungaite ba phungdok jabo oina khoi Tripura da leiriba Meitei mayam akhoi ima iben Sinaw akhoi mayam changna si nungaite ba phungdok jari ngasi yam nungaite ngasi Manipur da leiriba khoi Meitei macha awa na ta base akhoi Tripura macha Meitei macha akhoi su yam nungaite Kasar gi Gosaipur Chingkha Lekaida Megi Tang Manga Irai Nimita Gosaipur Development Association asin langduna Mitei Mek Tambagi Haudokpa Thoromama Pangthokre Thausinlup ki President Khomjinba Nilchandrana Mipamapu oiduna Pangthokiba Thoromaduda Mitei Irol Iek Loina Silon Apunbalup Milal Assam Panagi Luchingpurel Saram Herajina Thuiba Mitunglen Barak Mapau gi Thoburel Dr. Raju Khumuzam Amadi Maifa gi Vice President Tampak Mayum Rehanuddina Ikai Khumnaningai Oiba Mitung Oina Sarukyaki Thoromda Khomjingbam Birendra Huyam Nilkumar Kundrakpam Binod Chirom Bangsidhari Khomjingbam Harikishore Kundrakpam Amutomba Loinana Mairapai Bigi President Khomjingbam Ongbi Ranjanana Chingba Miyoi Singna Thauromga Mari Lainana Wangangki Thauromgi Haugatpada Hauzik Manipur da Thokliba Kanglupki Irangda Laikhidraba Amadi Awa Anat Tanglaba Singidamak Miyamna Minute Amatumina Leptuna Tangdu Laitaba Pibam Hanjilaknaba Thaunijaki Haina Thausinlup ki Secretary Noren Thoidingjamna Kudiek Piduna Thadorokpa Pao amada phongdorakli Aroibada Maruiba Pao Amukhanna Assam gi CM na Kasar Jila Lengakta Jila asida saidangduna leiriba miyoising koina chatuna yengsinana bakhangan kre Guwahati Manipuri Rajbari da yamkraba mitei kayana pendabagi kholaw lawkre Jiribamda oirakliba phibamasi yengduna Peace Committee ama semkhre Mitei lebakta oirakliba charangnaba phibamasi athuba matamda mausagi phibamda hajilaknanaba Assam gi apokpa marup haunasangi thausang masakayana thaunijakre Manipur da oirakliba phibam asi athuba matamda ingtapa poraknanaba Sribar Naharol Puja Committee Sribar Kasarna thonijakre Manipur da thokliba thodok asida nungaitaba phongdokladuna Tripura gi Meitei Khungang Kayada pendapa phongdoknakre amasung Kasar Gosaipur da Mitei Mayek tamba hodokpagi tharomama pangthokre Lakhipuronline YouTube channel gi Khomjinba Pao sandhokjaba ngasigi oinadi matang asida loijare